Imphal East District ki yamnamak maruiba ana laing sangama oiriba Jawaharlal Nehru Institute of Medical Sciences (JNIMS) pu luna na thamnabagi pandamda JNIMS ki A block casualty amadi COVID care center ki akoiba mafham singda Porompat police station ki personnel singna cleanliness cum sanitization drive amanga siayu pangthokre. Cleanliness cum sanitization drive adu SP Imphal East Jogesandra Hobijam gi midyang makhada OC Porompat lusingba police team amana pangthokibani. Housing Mayoknariba Laina Laiset COVID-19 nagi Karamakai Ngatonabagi Pandamda Ngasi Eastern Students Club Nongmaibung Amadi Hanagi IMC gi Ward number 21 ge ex councillor Ketrimim Umeska Kusanaraga Club Asina Konba Mafam Singda Sodium hypochlorite solution kapthokre ida kapthokpagi thabagaruda club asigi volunteer kullomna mateng pangkhe. Manipur Legislative Assembly da tam anirak member oiramlaba oinam SC gi mihut oiramlaba Dr. I Ipon Bina ikang khangong danangarang Sizo Hospital da laikidabada hoji ACSC makki mihut oiriba loinena MPCB gi chairman oiriba MLA L Radha Kishorna awaba phongdorle nakalamaromda Writers Club Nambol gi donor oiramba hanagi MLA asina laikidabada club asigi maikai dagi su awaba phongdorle. India da COVID-19 gi anisuba web yorokibagi matungina laina asigi active case ki masing laibak asida khara makai di hantharakley adumoinamak state amadi union territory kharadadi anoba positive case ka hengalakpa leptre health and family welfare ministry gi maikai di khangan khibaga loinena hoji laibak asida active case apunma masing lakh 13 lising kumapan lejarabasu laina asidagi phagalakku gi changdi sada 37.8 da leiri.